Thamoy sengadi khumbiuko. Nungshibashi yamna phajai. Adu oirabadi karigi ngasigi naha kaya ama masita panduna leiriba wakal nungaitriba amadi mashina sogaliba mangaliba. HaiBashidi karigumba Nungshiba HaiBashidi love HaiBashidi hairaba adu tarabadi adomna comment elana comment toksilo. Aduga HaiBashidi karigumba expectation HaiBashina HaiBashidi Thajaruba HaiBashidi haina khallaba adu taradi comment da ina comment tobiramo. Chumbalan madi khangdriko adomna thajabado. Haujikan gi nuksi ningon gi expectation asi suki madi nungai bajani da. Thagiba message gi reply graje sat yoksalakpi. Full emotional support gaji oibibi. Zero misunderstanding oibibi. Pura just like movie gi type ta ko. Mayam jingsi edum pamor ga so hekta yaraktaba. Just because we are the human being. Parese koi thokta bi da point la ase. Nungshiba HaiBashidi bera leite. Bera leiri base koi kanaguma bada yamna ka hena wangna thajaba thamlu base. Akoina thajarui akoi wakhal ga se khangbiba. Adugidi sungong bidaba. Akoi gi chidam harau hanbiba. Yamna gyan taba yaba mongda icham chamba science ki poram tang apsalake. Akoina kanaguma mapa ama matamdane. Just akoi gi brain sidane mamangda panjiki ba dopamine gumlaba chemicals amaka thadoe. Masine ko jam excitement go igani asyam harau gani wakhal ga je yauruduine ba. Masinani horoko matamda akoina pura magic ki typeta wakhal ga je yaururi bado. Toigum sung masigi dopamine sidi matam khara khaptagini. So the excitement part. So be honest. Thamoy sengna khombiuko makhalda pitok chriba option singstagi adom na choose tobi gadabani. Adom da hana leiramba Nungshiba HaiBashidi wakhalon asi karai dagi phaurokhibano lakhibano haibase masigi pitok chriba option singstagi khallaga comment drop toksin biramo. Yam hena khanjan binunu ko. Taseng na khoi myoi base nungai ba numit nungai taba numit haiba mudum lakani chokthaba soidana lakani karigumba kanda su misunderstanding haibase adumak lerakani chapchan on time da message reply toba ngamloi. Hariba miyam singsna kanagumba amabu hekta nungside haina min torubadi yaroi. Maramdi ekusu miyoibani. Motivational quote kadi natiko sum yengbiro makada pitok jari besese drinks. Thajaruba HaiBashidi amu handaraba. Aduga wakhal taminaba HaiBashidi henkalaba. Adu targadi Nungshibashi tum sakhalakani. You don't need perfect love. You only need honest effort, clear communications, and clear emotional maturity. Karigumba adom haujuk phawbada love HaiBashidi matangda adom da confuse leraba adu tarari masi khangjinbiu. Love HaiBashidi nangi mayokta leibidi natte. Ka hen nangna oire parodaba myam thajarubu dudani. Isamak hana grow tawna bhonasi. Isamak hana understand tawna bhonasi. Asengba makal gi Nungshiba matam amada nanga soitan thingnarakani. So, this is day 3 of my 15 days reality challenge. So, aduna bye bye hadi kainarni aduna see you later. Kaidong nahagna kanagumba amabu hekta just togon. Nang na mahaki punsigi wahan thok hanba yaroi. Mahak na nokliba minok adu sasinaba saklon do edam basu yai. Mahaki wai kuting Thajaruba nahak nong bodi soidra ninga maktaba yai. Male masita kanagumba amana nang bu hekta thajarakadrani. Nahak nani Henjina khanjinba mahak ti nang bu darkar tadi. Poloida nang nani solhogudaba. Kaya do ijaba thiribano. Miyoi magi masakasi kaidong do masi haiba ngamloi. Kanagumba mata sauna thajaba thamlu pai base nangi chamjarabu thamoi dugi naralni